angami taba area singda kuki sing sangsilakpagi thawong yamna kupna yengsili haina APO na phongdorakre angami taba area singda kuki sing sangsilakpagi thawong yamna kupna yengsili haina angami public organization APO Kohima na thadorokpa zerol amana phongdorakle zerol sina hai sakroma public organization CPO ki president amasung lup asigiru singba singda mauba village ki khunja singna utkiba thawong adu ningba kainingai ni kalop ani ki miyoi sing nungsi sanana leminaba yanaba wari sanaba sangluba CPO ki lusungba singda atamdana attack tawduna satharakiba thawong adu yaningde ka hena pamdaba thawdok thorakpa yabagi phibam leramlabasu CPO ki lusungba singna lup asigi naharol singbu themjinduna nakalani ki marakta yasenaba poraknaba honakibane handak thokiba thawdok adugi matung tarakpada angami taba mafamda lairiba kuki singi moong mataw honglakpa amasung kuki kaya sangsalakpagi thawong kupna yengsile ipaipo singla matam amada kuki singbo angami ki lamda khundanabagi ayaba pikibane maduna maram oiraga kanglup ani matam sana nungsi sanana hingminaduna lakpane handak thorakliba thawdo asigi matangda mauba village amasung CPO ki lusingba singna panthaba tawduna wathok loisinaba honarakani haibagi thajaba lei hairi Zomina Baipai IDP sing tanthokhre hari hiyang tamlongka gi youth hostel da lairakhiba Baipai IDP sing Zomi Puruki miyoi singna mafam adu thadoktuna sarhankre haina thajaba yaba mafamdagi phangba paw amana hari paw asina hai youth hostel da lairakhiba Baipai Puruki miyoi sing adu Salam Patong amasung Phainom village da gi ngaktane Baipai Women Association na handak Sursanpur da MLA LM Khouti ki mayakta khongjang sangsilakhiba aduga mari lenana IDP sing adu mafam adu dagi namduna tanthokibani hairi Lanjanariba tangkhol singda mateng pangkhre Ukhul district ki litanda kuki singna yummai thakibadagi awaba taraba tangkhol singidamak uyumpo gram panchayat ki yumthung khudingna panglak patengbang polam iramdam kanbalop ikalna tangkhol naga food health organization ki khuthangda khusinakre tengbang polam singadu tangkhol naga food health organization na yengang pokpida hangliba role kem ta khusinakhe tengbang polam moina seng alu tilhau asathau thum ising manama singna singba piki ikalna tengbang polam khusinara pada tangkhol naga food health organization ki president Turner Rahing na tawimal khangba uladuna letan ki thodona maram oiraga tangkhol kaya awaba tare tabada yumthong khudimana angamba piduna tengbang pirakpa kaidonungda kawro hena phongdokhe tengbang polam pibaga mari lenana ikal gi advisor ningthosam sanatomba maitaina kuki singna landarakpadagi achauba lan ama thengnabagi awaba kaya khanglabasu uyumpo gram panchayat ki yumthong khudimakna lekai lekai gi maira pai bisingi khuthangda aikhoigi isna oiriba tangkhul sing thauna hanba yade haina polam sing ase mateng panglakhibani hairi Assam da leiriba Prime Minister da Manipur yoraknaba Congress na ticket kakhre hairi Manipur ki matang da Congress na leba asigi miyang amuhana singsiladuna party atugi lusingba pawan kherana Prime Minister Narendra Modi ki awang nongpo khongsat manungda hingsa mayok nariba Manipur yoksinbina ba puning singsinkhre social media ki blogging site ama oiriba X da power kherana thagalakhiba post ama da hai mikhal pangthokadariba state singda satpa haibadu top priority oina thamle maduda Manipur busu hondoklam loitabane kumsing 2023 dagi hingsa mayok nariba state aduda amohana hingsa mayok nare Prime Minister ge Assam khongsat lupa crore Lissumangaga Samri Yankai ki development project sing ude uyung tamba basung sangaba ki thoram sing pangthokre Assam amasung Manipur gi matang da kherana hai Assam da dinga si sulakle Manipur yoksin ba haibadu pung amakhaki wane Manipur da chatpiyo Manipur gi miyam da thajaba kaya lehangada bane phiba madu yenglaga Congress na Assam da lediba Prime Minister na Manipur yoksin na bagdamak Guwahati gi Imphal phawbo paiba ki ticket kakle haire Air India Express IX1037 seat number 1A Prime Minister ki damak book tawre hari Manipur da chatpada hena laithok nabagi damak Congress Party na Guwahati ki Imphal phawba ki ticket adu book tawbane Prime Minister na aeroplane ama hekta tongba yai haibaga lunana ticket adu su pawan khe thagatpa post adu da ulakle mangonda Prime Minister ki phone number laite maramdu ticket adu X da share tarokpani chanbiduna ticket adu sijinabiyo amadi Prime Minister na section na yengsile habadu utbiyo haina su pongdorakle pawan khera ki post adu online da thagalakpadagi masing yamlaba miyam ki puning sinba ngambaga loinana miyoi kiyana Prime Minister da Manipur ki wafam palladuna demand kya tawrakle kumsing 2023 dagi hodura matam sangna Manipur da tangdu leita da phibam ama mayok naduna lakle
tangkak naina political gi oiba ongkhanaba kya thoktuna lakli opposition parties singna Manipur gi wathok ki matang da center bu akan mong da yaning da phongdoktuna lakpaga loinana prime minister na hak thengna na yengsena basu pukhalakibane pawan khera gi wafa madura irang nangaba state aduda chatnana ba taksille hauju phawgi oina di prime minister office ki maike de gi wafam amata phongdorakpa leitre haina su congress lu singba duna phongdorakle Manipur da thoklaba irang da Myanmar rom da gi khut thingjila e haiba wafam Supreme Court na Solicitor General na phongdorakre Supreme Court Solicitor General na phongdorakre Manipur gi phibam phagalakpaga loinana ingta pahanjile haina Solicitor General na Supreme Court phongdokre kumsing 2023 da maitai phurupna scheduled tribe demand torpagi matangda Manipur High Court na lengak ta pikiba directive amadagi haurakhiba Manipur gi hingsa ga mari leinana Supreme Court na case ama lokhatke Solicitor General Tushar Maheta na lengak ki maikai da lepaga loinana orta high state adugi phibam haujikti fagalakle shanti hanjalakpaga loinana mahausagum chathok chasen tauba haure Manipur gi yumthangnariba Myanmar dagi khut thingjalakpa khara laiki haiba wafam su phongdokhe Supreme Court thagalakiba public interest litigation adu Chief Justice Surya Kant na lusingbu BS na lokhatpaga loinana Manipur High Court na lokhalamba case adu amohana yengsenbaga loinana hearing chathaba haurakibane Manipur High Court ki oina anauba Chief Justice hapkibaga loinana sindok sinjin tawkiba khara leire Supreme Court ki BS adu da Justice Joy Malia Bakshi su yawbaga loinana Central Bureau of Investigation CBI na Manipur gi matang da marik chumba report pikhalaknaba sukhangan kibane Senior Advocate Brenda Governor Court aduda phongdokhibada Manipur hingsa gi victim ama handakta leikidre CBI na matam chana charge sheet thagatpa ngamdre trial court na su matam chana thabak taude loinana case adugi main accused su masa lakhide loinana CBI su court aduda lakhide haina yaning da phongdokhe madugi pakhum moina Solicitor General Tushar Maheta na hai Senior Advocate Governor gi wafam aduda kana matana yetrot leite victim oirabe adugi hak ma haloidabane ngasi Senior Advocate Colin Gonsalna su wafam adu haksina lauraduna hai hingsana sokhalaba miyosing khundalai ta hanba habatu khwaidagi maru eba amane orna case adu mari lenaba hearing February 13 ta chathagani haidi kumsing 2023 dagi hauna Supreme Court na Manipur gi oiraba phibam ki matang da yengsenduna lakhibani nupiani gi yengba nuaitaba video viral oirakhiba adu gi matang da su moto case ama lokhat ki basu laikhrabani haike Manipur police na tongan ba case kya lokhatuna thigatpa gi thabak chathaba haukrabani haike wafam adu da court na hai Manipur lengak na khunda laita hanana gi matang da kari thorang lokhat khrabage lengan lokhatpa khunda laita hanba masung mari lenaba section thorang sing adu pukhalakadabane Manipur da khana ringa serakta special leave petition anisu Supreme Court file tawrakhrabani haidi PMKAY scheme gi lupa crore samaga marphu thabak tawduna Agri Department haina thokre hana ki sorjena phongdorakhre Pradhan Mantri Krishna Sincere Yojana PMKSY scheme gi makhada lomi singi pirakpa lupa crore samaga marphu gi senpham Agriculture Department gi Director scheme gi nodal officer amadi department gi officials singna haina thokre hari aran ba tawriba officials singi mathakta action lokhanaba Prime Minister office da aiba serol pidana wakat tabi drabadi logi mateng logani haina RTI activist ayekpam case hojina phongdokre Manipur Press Club ta pawmisinga unaba amada ayekpam case hojina hai kumja 2018 dagi 2022 phawbada Pradhan Mantri Krishi Sincere Yojana gi makhada beneficiary singi matangda RTI thaduna hangluba matamda marilenaba minister gi sagai gi mi Agriculture Department gi Assistant Agriculture Engineer oibata natana scheme gi nodal officer amadi department gi staff singi arana maongda mari mata kaya hapsinduna yamlaba miyam gi senpham haina thoklambagi khudam changdam phangba ngamkhe RTI dagi phalakhiba report aduda yumpham oiraga Manipur DGP da iba serol ama piduna aranba tawriba sing adugi mathakta action lokhanaba haijaba laikhre police ki maikai dagi aranba tawriba sing gi mathakta action lokhanaba gi India gi Prime Minister office da sahi asigi February ani da wakat serol ama piduna khanghankhre mahaki wakat serol asi PM na laukhre aranba tawriba sing asigi mathakta marilenaba singna action lokhadrabadi law court ki mateng lauragani haina RTI activist asina makhata na phongdokhe Governor amasung CM na luingai ni festival gi yai proposal pirakle
Luingai ni festival lakpa mari lainana Manipur ki Governor Ajay Kumar Bala amasung Chief Minister Yumnam Khemchan anina Manipur ki miyam maruina naga singda yaifa paujel pirakle Governor na pirakiba mahaki yaifa paujel amada hairibana naga singi maru marang hunbagi akaknaba kumhai asina anauba lau pathapasi haudokle haba takpagalina mahausa lairembiga lainariba mari adu hena sesilhale mahausa na aikoi miyoibida piriba khudol sing asigidama aikoina thagatpa oliba kumhai asina lamda masida tangdulai taba wata padaba pinabiramba oira sanu kumhai asina asidi apunbagi saktam amasung punna hingminabagi phajaba kaya adu utpangamlai taibang semba mapuna sulamda masida saukhatpa amadi nungaiba yaipaba pinabiba oira sanu hairakle Chief Minister Yumnam Khemchan asu luingai ni festival lakpaga loinana miyamda pirakiba yaifa paujel amada hairibana kumhai asina puwariga sagonariba nat amasung sanabi kiyabu ngasigi mirol damayek sengna uhanbada natana aikoigi apunbagi saktam adu utpa ngamlei kumhai asina aikoi maselgi marakta amanamobu ikai khumnaba amadi punna hingminabagi paujel sandokle kumhai asina lakpada chakhre tangdolai taba amadi wata padaba lamdam ama oirasanu haina makha tana phongdorakle Unified Command CM ki makhada thamgadabani irang manungda mangkhrabasinggi policy semgadabani haina khaidemani na phongdokhre state asida sathariba crime amasung terrorism gi oiba thabak thawong sing mapung phana laksinba yanaba Unified Command asi Chief Minister ki makhada thamduna thabak tawgadabani irang asigi manungda mapham khangdana mangkhraba involuntary disappearance singi oiba sabjaba policy program ama semgadabani Manipur Human Rights Commission amasung Manipur State Women Commission gi hangduna lairiba chairperson ki members singi pham athubada hapgadabani hana ngasi press club ta pangthokiba pau gi mifam amada Citizen for Justice Manipur gi chairman advocate khaide mani na phongdokhre mahana makha tana haikibada status da lairiba issue sing maroina law and order IDP sing makoi gi mayum singda amohana khunda laitaba yahanaba state amasung national highway singda free movement leitriba maroina maitai sing satok tasin yadriba si yahanaba amadi criminal amadi terrorism gi oiba thabak sing asi sarkar asina mapung phana laksinna bohonagadabane amorom dalitanda thokiba thawdo adubusu akana maungda condemn tawi status the Chief Minister Y Khemchan lusingba anoba government ama lakhiba sibusu thagatpa amasung nungaiba phongdokle sarkar asina status gi miyam gi interest thawna phana thabak torokani habigi asa tawi maroina miyam gi phangpham thokpa right sing phangdriba sing asi phanganaba khongthang sing lokharakani habigi asa tawi criminal sing amasung terrorism ki mathakta operation amasung surgical strike chathaba yanaba Unified Command ase Chief Minister gi makhada thamgadabani retired IPS amana Unified Command gi chairman oina lairiba se state na loksingadabani Unified Command habisi army CRPF BSF amasung Assam Rifles na singba tongan force sing asiglu singba singa punsenduna thabak tawnaba coordinating body ama oina laibana Chief Minister na masigi chairman oiduna masigi mathau taba thabak sing paikhatgadabani hari Supreme Court ki directive matungina status da lairiba Central Force sing asi civil administration gi mateng pangnaba tharakhibana makhoi gi chapchaba mathau tawgadabani irang ama laksenna bahonabada Central Force na makhoi gi makok thongba singdagi order phangde habi yaroi status da thokliba irang asina maram oiraga haujik sumioi lising hompu gi mathakta mayumakaida hanjinbang hamdana lairi mioi chani chahung gi mathakta sikre mioi kuntrani purom na mapham khangdana makhre involuntary disappearance habadi security force na phakhraba mapham khangdana manghan khraba sing adu khaktarate sakhangdaba sing na phakhraba mapham khangdana lairiba sing adu busuni maramaduna irang asig manungda mapham khangdana mangkhraba involuntary disappearance sing asig sabchaba policy program sarkar na lokhatgadabane mangkhiba miyo sing adu hojik phaw mapham khangdabana makogi aroiba mathau mangam pangthoktana leibadana tana death certificate na chingba lawba yadabana makogi phangpham thokwa compensation amasung atai compensation sing victim family da phangba ngamdana leiri haina phongdokhe aigi phurup solatre haina ngaibagi matam natte haina haumina phongdorakre yelomi phurup singna aigi phurup solaktre haina ngaibagi matam natte punna thengnamina batam oire haina youth front haumina thadrokpa cherol amana hairi cherol sina makhata na hai kanglai park Manipur da yelongoi dagi hauna yek salai leiba yelho amata oina nuksi chana na hingmin aduna lakle puari gi tangka kya amada ekhoi amatane sulnaw ne haibagi khudamga loinana lamdam se punna ngakmin aduna lakle india lengak manung da tension kharba matung Manipur gi wangda
ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯆꯠꯊꯕ ꯎꯃꯪ ꯀꯣꯛꯊꯣꯛꯇꯨꯅ ꯄꯣꯄꯤ ꯊꯥꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯨꯅ ꯆꯠꯊꯔꯤ ꯃꯁꯤꯗ ꯅꯠꯇꯅ ꯁꯥꯡꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯂꯝ ꯃꯄꯨ ꯁꯥꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯌꯦꯜꯍꯧ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇꯅꯤ ꯀꯨꯀꯤꯁꯤꯡꯒꯤ ꯂꯨꯖꯗꯕ ꯂꯤꯆꯠ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯐꯪꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯔꯤ ꯖꯦꯔꯣꯁꯤꯅ ꯍꯥꯏ ꯃꯤꯇꯩꯗ ꯂꯟꯗꯥꯔꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯈꯤꯕ ꯊꯥꯗ ꯂꯤꯌꯥꯡꯃꯥꯏ ꯈꯨꯜ ꯑꯃꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯗ ꯅꯠꯇꯅ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕ ꯄꯤꯔꯝꯕꯗꯒꯤ ꯂꯤꯌꯥꯡꯃꯥꯏ ꯈꯨꯟꯖꯥꯁꯤꯡ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯜꯂꯤ ꯃꯁꯤꯗꯒꯤ ꯍꯧꯅ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯁꯥꯒꯠꯄ ꯍꯧꯔꯛꯂꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯀꯨꯀꯤ ꯈꯣꯠꯂꯥꯏ ꯄꯥꯏꯕ ꯈꯔꯅ ꯆꯠꯊꯔꯝꯕ ꯂꯤꯆꯠ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯅꯤꯡꯗꯣꯟ ꯄꯣꯝꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯤꯇꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯇꯥꯡꯈꯨꯜꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯑꯃꯗꯤ ꯂꯝ ꯀꯥꯏꯍꯧꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯔꯛꯂꯦ ꯍꯥꯏꯔꯤ ꯖꯦꯔꯣꯁꯤꯅ ꯍꯥꯏ ꯀꯨꯝꯖꯥ 2023ꯗꯒꯤ ꯍꯧꯈꯤꯕ ꯂꯥꯟ ꯑꯁꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯅ ꯇꯥꯔꯛꯄꯅꯤ ꯑꯀꯛꯅꯅ ꯃꯤꯇꯩꯗ ꯇꯧꯔꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯊꯦꯡꯈꯥꯡ ꯅꯥꯏꯅ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯟꯒꯠꯂꯛꯂꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯨꯔꯨꯞ ꯁꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯏꯔꯩꯕꯥꯛꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯩꯗꯥꯡꯕ ꯀꯨꯀꯤꯁꯤꯡ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯇꯧꯅꯤꯡꯕꯇ ꯇꯧꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯃꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯒꯤ ꯃꯨꯠꯊꯠꯅꯕ ꯑꯔꯣꯟꯕ ꯂꯥꯂꯣꯡꯂꯥ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯁꯩꯗꯥꯡꯕꯁꯤꯡꯅ ꯂꯟꯗꯥꯔꯛꯂꯤꯉꯩ ꯃꯄꯥꯟꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯄ ꯃꯤꯇꯣꯞꯅ ꯂꯦꯞꯇꯨꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯌꯦꯜꯍꯧꯃꯤ ꯀꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯑꯁꯤ ꯅꯥꯊꯩꯔꯒ ꯃꯅꯤꯄꯨꯔꯤ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯈ꯭ꯔꯕꯁꯤꯡ ꯑꯁꯤꯁꯨ ꯌꯥꯎꯅ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯔꯛꯂꯕꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯌꯦꯜꯍꯧꯃꯤꯒꯤ ꯃꯔꯥꯏꯕꯛ ꯀꯔꯤꯅꯣ ꯏꯔꯩꯄꯥꯛ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯑꯣꯏꯔꯛꯂꯤꯕ ꯁꯥꯐꯨ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯊꯦꯡꯅꯅꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯌꯦꯜꯍꯧꯃꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯅ ꯊꯝꯂꯛꯂꯤ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯈꯣꯡꯅꯨꯡꯗ ꯇꯅꯦꯜ ꯁꯦꯝꯗꯨꯅ ꯔꯦꯜ ꯑꯃꯁꯨꯡ ꯂꯝꯕꯤ ꯁꯦꯝꯂꯒꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯤꯌꯥꯔ ꯂꯧꯗꯨꯅ ꯉꯁꯤ ꯀꯦꯕꯤꯅꯦꯠ ꯀꯃꯤꯇꯤ ꯑꯣꯟ ꯏꯀꯣꯅꯣꯃꯤꯛ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯐꯝꯅ ꯏꯟꯗꯤꯌꯥꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯟꯗꯔ ꯋꯥꯇꯔ ꯔꯣꯗ ꯀꯝ ꯔꯦꯜ ꯇꯅꯦꯜ ꯑꯃ ꯕ꯭ꯔꯍ꯭ꯃꯄꯨꯇ꯭ꯔ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯁꯥꯅꯕ ꯑꯦꯄ꯭ꯔꯨꯞ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯑꯟꯗꯔ ꯋꯥꯇꯔ ꯇꯅꯦꯜ ꯑꯁꯤ 4 ꯂꯦꯟ ꯑꯣꯏꯗꯨꯅ ꯑꯦꯛꯁꯦꯁ ꯀꯟꯇ꯭ꯔꯣꯜ ꯒ꯭ꯔꯤꯟꯐꯤꯜꯗ ꯀꯣꯔꯤꯗꯣꯔ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 15 ꯒꯣꯄꯨꯔ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 715 ꯅ꯭ꯌꯨ ꯃꯥꯂꯤꯒꯔ ꯑꯁꯤ ꯁꯝꯅꯍꯜꯂꯒꯅꯤ ꯍꯥꯏꯔꯤ ꯁꯦꯟꯇꯔꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯄ꯭ꯔꯣꯀ꯭ꯌꯨꯔꯃꯦꯟ ꯑꯃꯁꯨꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯃꯣꯠꯇ ꯄꯥꯏꯈꯠꯀꯗꯕꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯀꯦꯄꯤꯇꯦꯜ ꯀꯣꯁ ꯑꯁꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 19,762 ꯍꯥꯏꯔꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯤꯂꯣꯃꯤꯇꯔ 15.79 ꯁꯥꯡꯕ ꯇ꯭ꯌꯨꯟ ꯇ꯭ꯌꯨꯕ TBM ꯗ꯭ꯔꯥꯏꯚꯟ ꯇꯔꯅꯦꯜꯁꯤꯡ ꯌꯥꯎꯒꯅꯤ ꯇ꯭ꯌꯨꯕ ꯑꯃꯃꯝꯗ ꯂꯝꯕꯤꯒꯤ ꯂꯦꯟ 2 ꯂꯩꯒꯅꯤ ꯑꯗꯨꯒ ꯇ꯭ꯌꯨꯕ ꯑꯃꯗ ꯔꯦꯜꯋꯦ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯊꯝꯒꯅꯤ ꯀꯣꯔꯤꯗꯣꯔ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯑꯁꯥꯡꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 33.7 ꯅꯤ ꯍꯧꯖꯤꯛ ꯒꯣꯄꯨꯔ ꯑꯃꯁꯨꯡ ꯅ꯭ꯌꯨ ꯃꯥꯂꯤꯒꯔꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯁꯥꯡꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 240 ꯅꯤ ꯃꯔꯥꯁꯤꯗ ꯀꯥꯂꯤꯌꯥꯕꯣꯃꯥꯔꯥ ꯑꯃꯁꯨꯡ ꯁꯤꯜꯒꯥꯠꯇ ꯂꯩꯕ ꯊꯣꯡꯁꯤꯡ ꯂꯥꯟꯗꯨꯅ ꯆꯠꯂꯤꯕꯅꯤ ꯍꯥꯏꯔꯤ ꯁꯤꯔꯦ ꯍꯥꯏꯅ ꯄꯣꯠꯂꯣꯏꯔꯨꯔꯕ ꯑꯃ ꯍꯤꯡꯅ ꯍꯜꯂꯛꯂꯦ ꯍꯥꯏꯔꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 5ꯗ ꯃꯦꯘꯥꯂꯌꯥꯒꯤ ꯏꯁ ꯖꯦꯟꯇꯤꯌꯥ ꯍꯤꯜ ꯊꯥꯡꯀꯨ ꯀꯣꯜ ꯃꯥꯏꯟ ꯄꯣꯛꯈꯥꯏꯕꯗ ꯀꯣꯜ ꯃꯥꯏꯟ ꯋꯥꯀꯔꯁꯤꯡꯒ ꯂꯣꯏꯅꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯅꯔꯨꯔꯕ ꯑꯁꯥꯝꯒꯤ ꯁ꯭ꯔꯤꯚꯨꯃꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯥꯇꯥꯕꯥꯔꯤ ꯈꯨꯡꯒꯪꯗꯒꯤ ꯁ꯭ꯌꯥꯝꯕꯥꯕꯨ ꯁꯤꯟꯍꯥꯅ ꯃꯌꯨꯝꯗ ꯍꯤꯡꯅ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯌꯥꯝꯕꯥꯕꯨ ꯁꯤꯟꯍꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯃꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁ꯭ꯌꯥꯝꯕꯥꯕꯨꯅ ꯍꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯁ꯭ꯌꯥꯝꯕꯥꯕꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯁꯥꯅꯤ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯤ ꯍꯛꯆꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯁ꯭ꯌꯥꯝꯕꯥꯕꯨꯒ ꯂꯣꯏꯅꯅ ꯀꯣꯜ ꯃꯥꯏꯟ ꯋꯥꯀꯔ ꯀꯨꯟꯊ꯭ꯔꯥ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯇ꯭ꯔꯤꯕꯨꯅꯦꯜꯅ ꯀꯣꯜ ꯂꯧꯊꯣꯛꯄ ꯊꯤꯡꯈ꯭ꯔꯕ ꯃꯦꯘꯥꯂꯌꯥ ꯏꯁ ꯖꯦꯟꯇꯤꯌꯥ ꯍꯤꯜ ꯊꯥꯡꯀꯨ ꯔꯦꯗ ꯍꯣꯜ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯀꯣꯏꯂꯥ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯃꯇꯝꯗ ꯊꯥ ꯑꯁꯤꯒꯤ 5ꯗ ꯈꯪꯍꯧꯗꯅ ꯀꯣꯜ ꯃꯥꯏꯟ ꯑꯗꯨ ꯄꯣꯛꯈꯥꯏꯈꯤꯕ ꯊꯧꯗꯣꯛꯇ ꯁ꯭ꯌꯥꯝꯕꯥꯕꯨ ꯁꯤꯟꯍꯥ ꯌꯥꯎꯅ ꯀꯣꯜ ꯋꯥꯀꯔ ꯀꯌꯥ ꯁꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯁ꯭ꯌꯥꯝꯕꯥꯕꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯦꯘꯥꯂꯌꯥꯗ ꯊꯕꯛ ꯊꯤꯕ ꯆꯠꯈꯤꯕꯅꯤ ꯇꯨꯡꯗ ꯃꯍꯥꯛ ꯊꯥꯡꯀꯨꯠꯀꯤ ꯆꯨꯇꯨꯡꯒꯥꯗ ꯂꯩꯕ ꯀꯣꯜ ꯃꯥꯏꯟ ꯑꯃꯗ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯅ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯕꯨ ꯊꯥ ꯑꯁꯤꯒꯤ 5ꯗ ꯍꯥꯏꯔꯤꯕ ꯀꯣꯜ ꯃꯥꯏꯟ ꯑꯗꯨ ꯄꯣꯛꯈꯥꯏꯔꯛꯇꯨꯅ ꯋꯥꯀꯔ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯕꯥꯕꯨ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯩꯉꯥꯡꯗ ꯃꯆꯤꯟ ꯃꯅꯥꯎ 2ꯒꯤ ꯌꯨꯝ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯦ LMG ꯃꯅꯤꯄꯨꯔꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ
like-minded group LMG Manipurna awa ana taraba imung kayada leptuna mateng panglakpagi saruk ama oina ngarang February tarawngdagi ayuk pung 8 rom tabada hingang awang lekayda leba ibo sawba amadi Michael anigi yum candle dagi horokpa maina tumna chakhre haba paw tabadagi ngasi LMG gi thaumisingna khudaki tengpang oina lupa 10 mateng pangduna imung asigi awabdu saruk yakre hana LMG Manipur gi Publicity Secretary Rakesh Nauremna press thadorokpa cheror amana khanghalakle ngasi gi tengpang khongsara du group asigi Secretary Ojit Sorok Khaibamna Lusingkhe khongsara da Treasurer Kunjakeswar Mangsataba Member Surjit Nongthongbam Joy Kumar Thoksom amadi Boinau Maibamna singbasna saruk yakhe tengpang khongsara du gamari lenana LMG Manipur gi Secretary Ojit Sorok Khaibamna phongdokhibada miyoi bai khoi punamak tambangam daba khudong thiba kayana langoi challaga hingba punchini kanage imungda karamba matamda khudong thiba thokani haibangamde baramaduna awaba taraba matamda khajik khajik mateng pangbiyo loinuna matam chupada section ba haibasina khwaidagi afaba thawrangni huranbana hukibadi pochai khara khak pukhe adubu mai nga chakpada punama ud ole mai chalakpa yaba pochai punama matam chupada section biyo amadi phone paibireba punamangna fire station gi phone number save tawbiyo haike ningsingba yabadi group asina ngasi phawbada panglakliba mateng singasi group asigi thaumisingna tha khudingi sumnatagi lupa chama chamadang khaiganaraga awana taramba singda leptana mateng pangjabani laibak miyamna LMG na humanity service ki wakhalon asibu khangbiba amadi nungsibiba asimakna miyamna awaba tarakpo mikupta mateng singasi pangba ngamjarakpane LMG da miyamna su member oibiduna awaba taraba singidamak lepminasi haina ojit na makhatana phongdokhe